Abraham Lincoln gi asiba masa asi puduna chayol ani chumna America sinthungna chalami 2014 da UK gi scientist singna Khwaidagi yangba internet connection puthokhi Egypt ki queen Cleopatra asi mahaki skin fajanaba amadi naha oiduna leinaba Ghadha gi Sangom ama Erujarami. Fact number 1 chahi khudingi California da earthquake asi 1 lakh ki changda thoi adubu makhoi sing adu yamna ka hena khudong thingai di oide. Fact number 2 ocean sunfish asina khwaidagi chawba saru panba nga amani makhoi gi arumba asi 2 tons muk lumi. Female ocean sunfish asina amukta da 30 crore muki marum kokpa ngami. Fact number 3 Japan gi Okinawa island da chahi chamagi mathakta leiba miyoi chamli hena lei aduga mafam asibu malem gi oina khwaidagi healthiest oiba mafam amani haina launai. Fact number 4 2014 da UK gi scientist singna khwaidagi yangba internet connection puthokhi. Internet asigi speed asi 1.4 terabits per second ni. Speed asi second amada 44 HD movie download tawbada chap charaba amani. Fact number 5 mapan gi temperature -49 degree Fahrenheit yauna nemlabasu igloo amana internal temperature maintain tawba ngami. Masina maintain tawba ngamba temperature asi 19 degree Fahrenheit tagi 61 degree Fahrenheit phawbani. Fact number 6 2017 da archaeologist singna Israel da chahi 4 lakh ki mamang da miyoi bana sijinnaramba surung ama puthokre. Makhoina masibu matam madugi khuchu khulai sing matau karamna sagadagi haiba asi miyam da tambinaba school ama oiramba yai haina thajanai. Fact number 7 devil cigar asi Japan amadi Texas ki apikpe area amada yamna tangna hoba fungus amani. Masi churum masai ama mali amadi masina leigumna sandoklamdaida lingumna kamlai maikhu manba ising manil thadorai adudagi leigi mawongda sandorai. Fact number 8 Buckingham Palace da laiba 1000 crores ki gari chabi thanaba amadi maintain tawnaba miyoi ama employ tawi. 2013 gi oina mafam asigi royal gog winner amagi tolob asi chahi amada $50,000 heli. Fact number 9 aikhoi gi art asida khwaidagi chawba amadi khwaidagi powerful oiba power plant asi China da leiba 3 George Dam asini. Miyoi 60 million muki power puthokliba project asina landslide kaya ama thogali masigi sumathakta art ki rotation asi second amagi fraction khara tapthahali. Fact number 10 1576 da Japan gi Maroka castle saringai manungda sariba sinmi singna castle asigi yumpham chenaba honabada problem kaya ama thoklami. Akhang ahi singna mot pinarakpagi matung inna isorda miyoi ama sacrifice tawgadabani haina mot pinarami. Matam aduda mamit tangbi nupi ama masamak sacrifice tawjagi haina thoraklami. Asumna tawba asina mahaki machanupa adu samurai ama oiba ngamlagani haibasi khanjarami. Fact number 11 Abraham Lincoln gi asiba masa asi puduna chayol ani chumna funeral tour ama America sinthungna chalami. Asumna tawriba asi America gi miyoi ayambana asiba masa adu uba phangnabani matam yamna changkhibana asiba hakchang adu pumtharaklami amadi musillaklami. New York City khaktada asiba hakchang adu miyoi 1,50,000 na uba phanglami. Fact number 12 hangoi singna makhoi gi machinjak yotpa matamda makhoi gi mitna mateng pangi. Hangoi amana machinjak yotpa matamda makhoi gi mamit sing adu makhoi gi machinban gi mathak thangba saruk phawba jingthai. Asumna tawba asina machinjak adu mahaki makhanawda inthabada mateng pangi. Fact number 13 chahi khudingi Norway na London da achauba Christmas tree ama gift oina pirai. Gift adu decorate tawraba matungda UK gi Trafalgar Square da miyam mangda utli. Christmas tree adu Second World War gi matamda
UK na Norway da pangkhiba mateng adugi tawbimal khangba oina pirakpani. Fact number 14. 1810 da USA na Canadian landmi singna landarakpadagi ngakthoknaba chahi ani changna fort ama sarami. Adubu madu soibadagi Canada gi lamlansinna sarami. Makhoina construction adu thadoktuna chalami. Masigi matungda makhoina fort haibadi lanban adu Fort Blunder haina tholami. Fact number 15. Egypt ki queen Cleopatra Asi mahaki skin fajanaba amadi naha oiduna lainaba S mil haibadi Ghadha gi Sangom na irujai hainai. Asumna su hainai madudi mahaki nungtigi irujanaba darkar leiba Sangom puthoknaba yamdrabada Ghadha satreti darkar lei. Fact number 16. May 25, 2003 da Angola airport da Boeing 727-223 airliner asi sakhangdaba miyoi-singna huranki. Masigi matungda United States da laiba Law Enforcement Intelligence Agency singna walsin thungna koithi thirami. Adubu plane aduga maduda yauriba miyoi ani duga adumak phangkhidre. Fact number 17. X% of Y asi Y% of X ka chap manai. Khudam oina 32% of 50 asi 50% of 32 asi ga chap manai. Makhoi animaki fall asi 16 oigani. Fact number 18. Wall asida khwaidagi sathiba amadi khudong thingai oiba kakseng asi bulldog haina khangnaba kakseng asini. Kakseng asina mahaki stings na 15 minutes ki manungda miyoiba phawba hatpa ngami. Fact number 19. African elephant sing asi mammal pumnamaktagi khwaidagi matam sangna gestational period lei. Makhoina pregnant oiduna leiba asi changsetta 2 years mukni. Fact number 20. United States ta chahigi oina khwaidagi misianba sa asi deer ni. Deer haibadi saji ni. Saji sing asina karigumba matamda sorok singda blindly tongsilai. Masina chahi khudingi traffic accident lising kaya thogalli. Accident sing asina chahi khudingi chawrangna miyoi chani di asi ana thogalli.